Artisan amasung craftsmen sing yokhatuna state asigi senmilon phagarhanabagi pandamda mite koba mission ama ngasi Governor Dr. Najma Haptullah amasung Chief Minister Nongthombam Birena launch tawkhre. India pumbada Prime Minister Narendra Modi na haudokiba India Post Payment Bank Manipur da sungasi Deputy Chief Minister Yumnam Joy Kumar na launch tawkhre. Mahiroi nupi macha amabu ikai khumnaba manghanbagi thodokta chenaba samuraudagi abujam tombi sanangasi uripok cheirak kota puthorakpada miyamna sibagi cheirak piu haiduna irang haukhre. Imphal manungda makhol ahuba silencer pipe amadi gas horn parliba singasi khudaktagi phagatuna cheirak piba hauragani haina MPCB gi chairman Laishram Radha Kishore na photokre. Kundrapam Kendragi Chingkuda Film Institute amadi Film City Saba Yaroi Haiduna Chingkugi Miyamna Wakat Khongchat Chatkre Wakat Infamam Suphamkre. Amasung State Asigi Assembly Constituency Humpuda Laiva Voter Singi Draft Photo Electoral Roll Ngasi Phongkre October Gitang Kuntraga Mathoi Fawbada Nauna Ming Chanba Ming Amadi Laifam Chungthoklabagi Khudongchaba Pili. Mayam Bukurumzari, Adam the Grips Impact News ni Irina Thinguzamna, Hausi Punja Sifawagi, Maru Pausing, Mayam the Pizari. Artisan amasung craftsmen sing yokhatuna state asigi senmilon phagarhanabagi pandamda Mission for Economic Empowerment of Traditional Artisans and Craftsmen mitek haiba mission abangasi Manipur gi Governor Dr. Najma Haptullah amasung Chief Minister Nongthombam Birena launch tawkhre. Department of Textiles, Commerce and Industries Manipur na sinduna thauramadu Hotel Imphal Classic ki sangai hol da pangthoki. Mission asina Manipur gi ching amasung tamda lairiba traditional artisan amasung craftsmen da thauna amadi mating piduna global standard ki pothok puthok handuna market demand lehannaba amadi sel thungi phibam phagat hanaba hotnagadori. Thauramadu da Governor Dr. Najma Haptullah na hai ngasi launch tawriba mitek na maram oiraga state asigi khutsa haiba artisan singda yamna chawna kanaba piba ngamlagani. Aikhoina matam leiba khibikta labor singbu ikai khumnaba utkadabani profession khudingmak jab manana important oi haiba hogalakliba naharol singda su tambiba mathau tai haina phongdoki. Thauradu adugi saruk ama oina miteki logo shu Governor amadi Chief Minister na release tawki. Loinana mitek amasung National Institute of Designer MOU amasu sign tawnaki. My next target I have already thought of. It is Loktak Lake and rivers which are feeding to the Loktak Lake. I was just talking to the Minister of Water Resources that tomorrow or day after we'll meet and plan what to do. Because if we want to develop tourism, we have to think about the area where we can work and the beautiful lake that we have, how we can develop it for tourist attraction, for water sports. A lot of possibilities are there, but provided we let the lake survive. So that is one thing. Thauramadu Chief Minister Nongthombam Birena hai lamdamasigi leita laira amadi khutsa haibasing yokhatnaba paikhalakpa thaurang asida Governor Dr. Najma Haptullah na achauba thaudang lauduna haukiba thamapangi mamangdagi hotnaraki. Atopa state ta leitaba potential kaya Manipur da leiri setna chanaba potlam khudingmaktagi hauraga mapal lamdagi puraktuna sijinagani haina laithokpagi matam loire. Lengak asina startup policy gi makhada entrepreneur chahumga kuntraga marida naharol Kaya thabak piba ngamnaba ahanba oina crore taraga manga loan pikre. Ani suba phase oina lakliba October thada piragani. Lengak asina miyamgi avenue sembiduna mating panglabadi soidana mai pakpa entrepreneur oiba ngamgani. Maramaduna miyamna pendabagi khongjang changsinbada thabak subada akaiba piroitaba ban blockade nataba atopa makhalgi agitation changsinbiyu haina appeal tawki. Nangai dalam mesti kunmindagi Bombay dah pun, jahaz dah 40 days bukan. Bombay orang kan Bombay dah alot orang kan atau ada lagi Bombay dah Delhi dah tour dong, tak perlu boleh fix question. Now mesti aku ni tahu ni sana kunmindagi lor Myanmar ki
Morel lampi how we are is the pora na only 12 days again. No me try 22 sana kana pora kana pexin da silai ka organ back in Manipur ka to ko hoshi. Machine large scale to ngana chung na pan de la aga sani adu ye koi a de sin do ade pora ka sani nga so ade pora sani phau so pora sani sum le ti aro ko. Lai pa ma state ma di boi ne. Adu koi work culture long le to. Work culture le ti. Lai ta bana te. Madu ki avenue do Pedir, nasi mitra pira ko si lagi mesti, tapi sudah orang yang lani, sudah ni, hana sudah ni bagaimana yang sebut quality, value added orang ni. India pumbagi oina Prime Minister Narendra Modi na ngasi launch taukiba India Post Payment Bank IPPB Manipur da sangasi Deputy Chief Minister Yumnam Joy Kumar na launch taukre. Superintendent of Post Office Manipur na sinduna launch taubagi thauramadu Imphal gi City Convention Center da pangthoki. India pumbagi oina IPPB branch chatruka yankhai amadi access point lising ahunga chani yankhai hangdokpada Manipur gi IPPB branch mapan yauri. Hairiba IPPB mapan asigi manungda Imphal, Moirang, Chandel, Churachandpur, Tamenglong, Ziribam, Ukhrul, Thaubal amasung Senapati yauri. Hairiba thaurang asina leibak asigi khwaidagi chawba banking network sembagi village level faubada yumthom khudingda banking service phanghanaba pandam thamli. Thauramaduga mari lenana Deputy Chief Minister na hai Manipur gi manung hanjanba mafam kayada banki khudong chaba phangdaba mafam yamna leiri. Communication matik chana leitabana maram oiraga banki khudong chadaba asi mayok nabani. Adubu Prime Minister na haudokliba IPPB asina miyamna bank ta chatuna lepagi mathau tararoi postman na yumda laktuna banki thabak pumba tauragani haina fongdoki. We tried various form of banking system to reach out the people, and of course we have talked of the digital India, cashless transaction, etc. But the most essential need for this is network coverage. Without the network coverage, digital transaction, as all of you know, is not possible. In the banking, you have to go to the bank, you have to stay on the line, wait for your turn. So many other things are there, which is not going to be there in this case. We tried various form of Thoramaduda Saruk Yakiba Water Resources Minister Letpau Haukip Nahai Manipur gi Hill District ama oiriba Chandel gi oina chada humbudradi bank leitabagi khudung chadaba mayoknari. Digital India lauthokrabasu Chandel da electricity matik chana phangdabana maram oiraga Digital India gi mami tadri. Adubu IPPB linkhalakpa asina maram oiraga Chandel gi miyam da bank ki kanaba phanglagani haina nungaiba phongdoki. 70% of my area has been unbanked blocks, still late. When Honorable Prime Minister Narendra Modi ji announced cashless economy, it is very dark for our constituency. If the Indian Post Payment Banks is opened in the region, especially in the Indian-Myanmar bordering area of my constituency, that we will be connecting the rest of the world. I really appreciate. This will help and this will enable us to have at least a connection with the bank system that will help cashless economy for my region. Nakalamaromda Thaubal Post Office na sinduna Thaubal Mera Ground gi Community Hall da India Post Payment Bank IPPB Thaubal District ki oina su District asigi Deputy Commissioner Haubam Roshitan hangdokre loina nangasi hangdokpa numit ki oina zero balance da account hangbagi thabak su pangthoki. Prime Minister Bank आप ही Chahi Nauribi Mahiroi Nupi Macha Amabu Ikai Kumnaba Manghan Bagi Thaudokta Chenaba Samurau Awang Lekai Dagi Abuzam Tombisana Ngasi Uripokta Laiba Chairap Kota Puthorakpada Miyam Irang Haukre
मियोय असि ngasi pung 13 rom taba matamda Pokso Imphal West ki Special Judge M Manoj Kumar gi court ta hearing chathanaba puthokpada miyamna khanghaudana rapist sibagi chairak pigadabani haina irang haurakibani accused A Tombishana court ta puthokadaure tabadagi KSA gi thomi sing yauna masing yamlaba nupi singna court to thomjilaktuna akanba irang tauki court ki gate fauba namkhaiduna police na accused puthorakpada athingba piki adubu ahenba police personnel sing laktuna accused adu court ta puthoki loinana court asida chathakiba hearing aduna accused A Tombishana bu lakliba September gi tang mari fauba makha taba wahang pahang gi damak police custody da remand lauthakre August thagi tang kungan nipanda irom maisrau amadi hiyang thanga lona balambida khatna chaina bagi thodok ta laikhidraba utlau mayai lekai dagi kaisam rojit chahi kuntraga nipoi kuntraga nithoi apokpa kaisam lokengi asiba hakchang lauragani haina JAC gi maikai dagi fongdorakli ngasi laikhidraba asigi yumda pangthokpa paugi mifam aduda thodok asigi matangda semkiba JAC gi convener N Tilotamana fongdorakpada Rojit misi asigi matangda mari lenaba singa hiram amatada yashinaba leite adubu asiba hakchang asi matamgi matung inna mathau ngamam pangthoknaba lawbani adubu postmortem gi report da lana pirakpa amadi police ki report ta lana hairakpa tarabadi yaba ngamloi mihat asi tasengna phuraga hatpani haiba khanglaba waphamni haina mahakna fongdoki Indian Army na Gypsy Satish Prem Ranil amasung Naubi hatkibagi mayokta tampaki mafam kayada leptana wakat mifam chathanari ngasisu mihat adugi mayokta Imphal West ki lamsangi manung chanba Laiden Kabi amasung fayengda wakat mifam chathaki wakat mifam sing adu mihat adugi semkiba JAC gi liching makhada chathakibani Laiden Kabi gi oina wakat mifam adu JAC amasung Laiden Kabi apunba nupi lupna punna sinduna chathakibani fayengda su JAC amadi fayeng apunba nupi lupna खुदसम नदुना चथखिबनी इम्फाल मनुंगदा नॉइस पॉल्यूशन थोखनबगी अचौबा मरम ओइरिबा साइलेंसर पाइप सिंग सेमदोक्तुना अहोबा मखोल थोखनबा अमदी गैस हॉर्न नचिंगबा पालिबा सिंग असि खुदक्तगी फागतुना एक्शन लौनबा मणिपुर पॉल्यूशन कंट्रोल बोर्ड की माइकैदगी DGP दा आइबचे पीखरे फादुना चैराक पीबा हौरगनी हाइना MPCV की चेयरमैन लाइश्रम राधा किशोरना फोंदोक्रे इम्फाल की तोंगान तोंगान मफम सिंगदा ambient air quality ambient noise quality amadi gari singdagi tholakpa maikhu sing katai fauba hakchang sokningai oibage haibadu yengshinnaba September gi tang 13 fauba MPCB na paikhat kadaba environment monitoring program amang asidagi haudokladuna makhol ahoba gari sing fagatpagi wafamasi MPCB gi chairman Laishram Radha Kishona fongdokibani Environment Monitoring Program adu ngasi Kaisampat Junction da pangthoki September gitang 13 fauba Kangla mamang waheng laikai amasung Raj Bhavan mamang na chingba tongan ba mafam singda monitoring program asi paikhatkani chahi asigi me gitang amadagi makhol ahoba gari sing asi thingle haina lauthok labasu miyamna wakhal tabagi mahuta leptana sijinarakpa asina maram oiraga police ka khutsamnaraga action laukhatnaba hotnarakpani haina Radha Kishona fongdoki प्रजासिंगना अखोइना फनायामना हाइरगसु प्रजासिंगना भाब तादबा हौजिक खत सिनबो लेबो सिनबदु हंदक्तगिदि ngasidagiди अखोइ ऑर्डर अमा थोक्सरे ngasiगी ऑर्डर से अखोइ DGP द पिरे ऑल पुलिस स्टेशन SP ऑल द स्टेशन ऑफ द मणिपुर स्टेट अखोइ ngasiदगी हाइरिबा गाड़ी से मॉडिफाइड बाइक एनी गाड़ी दा नेचर की मैनुअल की गाड़ी की पीरिबा महा की साइलेंसर दु नतबा एनी साइलेंसर अमा मॉडिफाइड तोरगा थोरा मगदी मदु अखोइना फागनी फाबगी थबक से SP सिंग पुलिस सिंग तौगनी लोइना मणिपुर पोल्यूशन कंट्रोल बोर्ड असु अदुम मसिदा मॉनिटरिंग तौगनी अखोइ सुक्थोक थोलोय नॉइस पोल्यूशन एयर पोल्यूशन थोकपता चेनरी गाड़ी खुदिमक मी खुदिमक स्टेकहोल्डर खुदिमक अखोइ एक्शन लौगनी अदुगा गाड़ी सु थिंगगनी इम्फाल सिटी मनुंगदा पोल्यूशन सुक्थोक थोलोय Nakalambaromda ngasi chathakhiba test ki report matungina Imphal manungda air pollution thokle haibasi mayek sengle akanba cheksil thaurang lokhatpagi tangai fadaba leire haina MPCV gi maiketagi thamlakli
ngasi chathaki ba changyeng adugi result asi board asigi chairman na ngasi numitang wairam MPCV gi office da paumi singa unabada utki loinana nushit mosilakpa asina sor honbada miyoi bagi lungs da aduki matik shokhanduna laying bangam daba laina kaya tholakpa yabagi akiba leire masida miyamna wakhal tabiduna air pollution asi tholakpada thingna ba hotna minasi haina mahakna appeal tawki ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯨꯡ 8ꯗꯒꯤ ꯇꯦꯁ ꯇꯧꯕ ꯑꯁꯤ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯨꯡ 8ꯗꯒꯤ ꯄꯨꯡ 6:30 ꯆꯨꯞꯅ ꯃꯁꯤꯒꯤ ꯇꯦꯁ ꯇꯧꯕ ꯂꯣꯏꯔꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯖꯔꯤꯕꯁꯤ ꯃꯁꯤꯒꯤ ꯄꯦꯄꯔ ꯑꯁꯤꯗ ꯉꯁꯥꯏ ꯄꯨꯡ 8ꯗꯒꯤ ꯇꯦꯁ ꯇꯧꯕꯗꯨꯅ ꯄꯨꯡ 6:30 ꯐꯥꯎꯕꯒꯤ ꯔꯤꯖꯜꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯎꯠꯆꯔꯤꯕ ꯃꯁꯤꯒꯤ ꯕ꯭ꯂꯦꯛ ꯀꯂꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤꯗ ꯌꯥꯎꯔꯦ ꯃꯁꯤꯗ ꯂꯩꯒꯗꯕ ꯄꯔꯃꯤꯁꯤꯕꯜ ꯂꯦꯚꯦꯜꯗꯒꯤ ꯗꯕꯜ ꯇꯥꯏꯝꯁ ꯍꯦꯟꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯎꯕ ꯐꯪꯗꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯟꯗꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯖꯟꯗꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯅꯥ ꯃꯈꯜ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯌꯔꯗ ꯄꯣꯂꯨꯁꯟ ꯊꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯗꯥꯏꯇ ꯂꯧꯃꯤꯟꯅꯁꯤ Manipur University ki wathok oiriva Vice Chancellor Professor Adya Prasad Pandena mahaki mathakta inquiry chathaba loidriba fauba suti pikhrabasu BC masana ngasidagi University asigi VC gi charge amuk puragani haina order thokchakre VC masana charge puragani haina order tholaklabasu Manipur University gi register in charge ki thaupuriba Professor S.I. Dorendra Jitna MHRD ga Manipur University community ga inquiry manungda lipigani haina yanakiba wafam amana maram oiraga MHRD gi yathangi matung inna VC bu suti pikibani makhatana inquiry loidriba fauba BC gi suti asi hayengdagi tha amaga amuk suti pire hairakli Laukiba ISSLC examination 2018 gi paukhumche yengbada aranba tawbasing numit tarani faubagi manungda Manipur lengakna chairak pigadabani haina Desamgi Vice President and Edition Maitaina Fongdorakli ngasi Democratic Students Alliance of Manipur Desamgi mayai loisangda pangthokiba paumi singa unabada edition na makhatana hai Handak haidokiba metric exam da mahiroi singna irambaga makoina fanglakpa mark khetnaba leibadagi RTI thaduna chi yengbada bosemna chi yengbada aranba tawramba sing adu thengnarakibani hiramasigi matangda Manipur lengakna haukiba July gi tang 15 da miyoi ahumna saba committee ama semduna thijinba haukibani committee gi maikaidagi su haukiba August gi tang 13 da inquiry report adu lengaki mari lenaba singda pishinkhire Adubu report pishin kiba matam kuiraba fauba wathok asida chenaba miyoi amata lengakna action laukhatri desamna piriba numit tara asida lengakna thabak amata tawraktragadi hek nongan baga akanba khongjang changsilagani haiki edition na makhatana bosem gi hauzik chairman gi post asi hangbana secretary na in charge oina puduna leibana khudongcha daba kaya mayok nare maram asina lengakna athuba matamda hangliba chairman gi post asi happy yu hairaki Manipur government na hariba inquiry committee sina pikhat khriba report che Manipur miyam da disclose tawbagalo na numit tarani gi manungda masigi chapchaba report ta pikhaliba recommendation aduga mari lenana thabak lakhat kadabani board of secondary education Manipur gi mara laiba official sing Manipur government na kankhatlaga thambagi thaong si lep kadabani Manipur government na hariba inquiry committee sina pikhat khriba report che Thobal district ki Khangabok ta leiba KM Blooming Higher Secondary School gi masing yamlaba mahairoi singna Khangabok Thobal amasu wangbal gi akoibada mayai kaba chinjak chaba yonba yaroi haiduna khongcha chatkre khongcha adu Khangabok ta leiba school adu gi gate tagi hauduna Thobal kaithel fauba chatki khongcha chatkiba mahairoi singna lamdam asidagi nisha muthalasi yu ganja thinglasi mahairoi singda nisha amadi drug tagi kallasi haiba kholau kya lauki Thobal Commando amasung 18 suba amadi kunga taruk suba Assam Rifles ki apunba kangbuna nupa ama SP tablet ki capsule marfutaraga nithoiga konana faraba miyoi adu Thobal Moizing maning laikai dagi Mohammad Wabil Hakid chahi kuntra sure nakalamaromda kangbu aduna
मोइजिंग वांग मताबदगी नुपा अमसु आइन यादब मोंगदा डबल बैरल नोंमई अमा मरु मरीगा कोनना फारी हाइरी फारब मियोय अदु मोहम्मद यूनुस खान चही कुंथ्रानी फारब यूनुस की मयुमदगी हुरालकपा ओइगनी हाइना चिंगनबा सिक्किमदा रजिस्टर तौबा कार अमसु फागतपा ngamki हाइना चिरोल अमदा खंगहलकली ngasi ayuk pung 12 aduwaida anti drug abuse campaign committee morena indo myanmar friendship gate number 1 manakta leiba hong kong bazar dagi more ward number 1 2 3 4 amasung 5 ta nisha gi mayokta drive chathabada nisa chaba miyoi kaya amadi mayai kaba nisha kaya phagat khre loinana matungda amuk hana nisa sijinaba amadi yonba thengnarabadi ahak pa chairak pigani haina anti drug abuse campaign committee morena khanghan khre ngasi chathakiba drive aduda lupali sing taragi mathakta oigadaba heroin number 4 yauna drug chabada sijinaba potlam kaya amasu phagat pangam ki hairi ngasi morigi indo myanmar gate number 2 lambida swachh bharat mission gi makhada sit sengbagi thabak pangthokre thauramasi chandel district amadi bharatiya janata yuva morcha bjym anina khutsamnaduna sinkibani Indian Journalists Union IGU na lauthokiba khongjangi sarukama oina ngasi All Manipur Working Journalists Union amjuna su wakat mifam chathakre panbayai center amadi state lengakna media house amadi journalist singi hak matnaba hotnarakpagi thawangbu yaningdaba phongdokpa oina ngasi gi numit asida leibak asigi state pumbada wakat khongjang changsin kibani IGU na lauthokiba gi matungina tha asigi tang taraga Nipan amadi taraga mapanda phamkiba IGU gi mifamna lawkiba warip asibu saugatuna e paugi lamda chen chongliba lamda masigi paumi kayana saruk yaduna kaisampat leimajam laikai community hall da mifam asi chathakibani ngasigi mifam aduda media gi ningtamba matnaba hotnarakpa yaningde center amadi state lengakna media singbu hanthana yenglakpa yaningde journalist singbu kasulaitana hatopiba awangba thakta condemn tawi press council of india bu media council of india the onthou journalist singi pension scheme haudu haina thaba placard sing sijinaki Masagi anaba amana maram oiraga hauzik Langol dalaiba Sija Hospital and Research Institute da laying liba Impact News ki video editor Kakching Tabam Bipin Sharma Kakching Tabam Bipin Sharma gi anabagi phibam ngasi Education Minister TI Radhesham na hak thengnana yengsinkhre loinana video editor Bipin Chandra gi anaba athuba matamda phagatpa oirasanu haina Minister Radhesham na thauzal piram khibaga loinana sel gi tengbang su piram khi ningsing bayabadi Bipin Sharma haukiba chayol amagi mamangda e paugi thabak suringaida masa ngamlaktabadagi Palace Compound da laiba Advanced Hospital da layeng labatungda ngarangdagi Sija Hospital and Research Institute ta makha taba layeng chathaduna lakibani
Matang swaisita break amalongje break ki matungda UNC ga center amadi state lenga ka tararak suba oina ngasi chathakiba tripartite talk warishin purakpa ngamkidabagi pau amadi Manipur amasung malim gi tongan tongan ba ipausing puduna lakjegi impact news pa mijing ta don lebiu mayambu amuka na taram nokchari bulletin asigi makhata pau mayam da pizari Manipur gi anauba district taret sem ki bagi matang da center gi lengak Manipur lengak amasung United Naga Council ga tararak suba tangka ki oina ngasi chathakiba political level gi tripartite talk warishin purakpa ngamkhidre mifamaduda Manipur lengak ki mahut sinkiba mihut singna lengak ki mangda khudaki oina loishinba yadaba wafam kya lakpadagi chap chaba firep ama pukhatpa ngamdabana tripartite talk adu lakliba December thada amu pangthok lagani ngasi Senapati district headquarter gi DRDA conference hall da chathakiba tripartite talk aduda India lenga ki oina Ministry of Home Affairs notice ki joint secretary Satyendra Garg na luchinki Manipur lenga ki oina agriculture minister V Henkalian PHE minister Loshi Dikho amasung education minister TI Radhishyam na mahut sinki United Naga Council gi oina council asigi president Gaidon Kamaina luchingba kangbu aduda All Naga Students Association Manipur Ansam Naga People's Organization ki mihut sing su yauki Maikai ahum gi mifamadu ayupung taramathoi taba matamdagi nungthil pung ama makhai fauba wari sanaba aduda Manipur lenga ki maikai dagi makhoi gi oiba chap chaba firep ama puthokpa ngamdre aduna matam khara pibinaba wafam pukhatki wafam aduda UNC na yaraduna lakliba December thagi tang amada mifam amuk pangthokpa haiba wafam da yanaki During the talks, Government of Manipur has mentioned that because of their teaching compulsions, like Manipur University issues and border pillar issues and other urgent issues, they could not give that much of attention, that much of time to resolve the issue, and they are working for it, and they need some more time. They said we have difficulties, problems in the state. While dealing with the problems, that. Sometimes we are, having that kind of situation. We could not come up with concrete proposals. But we have told them clearly that there is no question of going back from our position. But we'll wait up to the end of the signal. Manipur da British na palingai matamda kumja ing lisingamaga chanipan kuntraga marida yanaba amagi matung ina British na Burma haujikna Myanmar da pithok ramle hairiba Cabo Valley asi haujik fauba Manipur gi saruk ama oiribra haina hanagi law secretary L Ibomcha Singna thadorakpa chirol amada wahang tawrakli yamna sensitive oiba issue asigi matangda Manipur lengakna Ministry of Home Affairs ta takshinduna wathok asi athuba matamda takshinduna chap chaba firep ama Manipur miyam da khanghalu haina chirol aduda makhatari Fungyar subdivision gi manung chana laiba Sorvung village primary health sub center maming tagi ngaire phamung atekpa ama khaknatana doctor nurse amadi hidak langthakna chingba potlam amata leiramdre hiramasigi matangda Sorvung village ki khunja prem ningshen kauba mioi amana impact news ta phongdorakpada primary health sub center asi Manipur lengakna inglising ani supna mapanda sanga khraba matung numit adudagi ngasi fauba doctor amadi nurse laibadi lairadana health sub center asibu ngakshena ba pion fauba leite haina pendaba phongdoraki chahi amagi manungda tika kapnaba lakpa doctor amadi nurse singsu mafam aduda leitana adumak hanki hairi maramasina khunja singna narak yeglakpa matamda manak nakpada afaba hospital amata leitabana laikanaba ngamdana mioi kaya sibasu yawi haina phongdoraki loinana khunja singna thengnariba khudong chadaba asi koknaba primary health sub center asigi laifam thokpa staff sing thambiduna phangpham thokpa hidak langthak phanghanbiu haina lenga ki pukning chingsilakli अखोइना करिगुम्बा नाबा मतमदा डॉक्टर लेदबनिना अनाबा मीदुदा कमाइना हिदाक पिजागने हाइबजे अखोइ खंगदबनिना अशी अना यामना थोखिबिजु ले बॉर्डर एरिया चगानिना अखोइगी लंबी थोंग हाइबजु फजदे कंसर्न एरिया हायर अथॉरिटी ना अखोइगी अशीदा लेरिबा लंबी थोंगची निंथिना फजान बिबा अशीदा दरगा ओइबा हॉस्पिटल अशीगी दरगा ओइबा डॉक्टर ने कंपाउंडर ने चौकीदार ने अशीगुमसे पोचे मयामसे चपचाना थंबिरदे अखोइना लाइना नाबा मतमदा Shoid bida anaba singduda akhoi kanbang amuni haibje khunnom dege ai tarapte yam thajai
Nakalamaromda Sub Division asigi manung chana leiba Sorvung Government Junior High School gi oja masing suna leitabana maram oiraga mafam adugi mahiroi singna mahi tambada awaba mayoknare hiram asigi matangda Fungyar constituency gi social worker Ngachomi Ramsangna Fongdorakpada English Singani Taraga Marida construction hauramlaba school asigi building hausi fauba saba loishindri Junior High School amagi leifam thokpa oja masing suna leite Lairiba Pibam Masida Mahirui Singna India gi Honglakliba education system da tung inba ngamlaroitra haibagi nungnangba fongdoraki loinana right to education eki makhada phangpham thokpa right sing Mahirui Sing da phanghanbiu haina appeal tawraki 2014-15 da saraga incomplete thamamaga schools angang singsina lairiba upun marakta larik tamibasi yangaga akhoi education promote tokni habisi thajadare education department amazidi sida flop tare habisi akhoi sida madu akhoi udle oza ani ingta leirami amadudi village asigi concern oza ama urami amadudi mapandi ga akhoi infal digi laaga leibini aduma si utilize sijina thokre chairs na private oza ama tolop lishing manga pi khun lishing manga pi raga yoga angang manghan ningdabagi dimakta like tamhanbagi shema leire Fungyar subdivision gi makhada leire education system se khari yengbire hairaga akoi promote to mine si habisi hainingi Khundrakpam Kendragi Manung Channa Chingkhuda Manipur Lengakna Film Institute Amadi Film City Sanaba Thaurangliba asi Yabangam Loi Haiduna Khundrakpam Chingkhu Lokon Kanbalup Chingkhu Village Authority Amadi Chingkhu Khulgi Miyamna Wakat Khongchat Chatkre Ngasi Yamlaba Miyam Amana Film Institute Sagani Haina Tauriba Chingkhu Lokol Dagi Hauraga Wakat Khongchat Amachatki Tungda Miyam Gi Oiba Wakat Mifam Amasu Pamki Wakat Mifam Aduga Mari Lenana Art and Culture da Piba allotment Kakadabani Lenga ki Thaushil Yaningde Chingkhu da Film Institute Saba Yaroi Haiba Pen Daba Kholau Kyasu Lauki Tungda Paumi Singa Unabada Khundrakpam Chingkhu Lokol Kanbalup ki President Nongthombam Iboyaimana Fongdora Kibada Lengakna Chingkhu Lokonda Sagani Haina Tauriba Apunba Chamaga Marfutaraga Mathoi Dasmik Mari Manga Ekargi Yamlaba Saruk Ama Hauzi Lau Shingu Taunari Loinana Kun Mariga Dasmik Manga Ekargi Saruk Amana Maikai Asomgi Nahasingi Sanabung Oiri Mapamasida Film Institute Amadi Film City Ama Lakpa Tarabadi Maikai Asomda Lairiba Yamlaba Miyamgi Pukchak Matpaga Loinana Naha Sanaroi Kaya Amagi Tungi Lambida Apanba Piragani Haina Iboyaimana Fongdoraki Nakalamaromda Village Authority gi Ayaba Yaudana Chingkhu Lokon gi Yamlaba Mafam Ama Art and Culture Department ki Mingda Pata Onthok Lamba Reserve Forest Area gi Mafambu The Reserve Ohenduna Revenue Department ta Piramba Loinana Manipur Land Revenue and Land Reform Act Semdoktana Chingi Mafamda Pata Tasilamba Chingkhu gi Miyamna Yabangam Loi Wathok asiga Mari Lenana Village Authority ki Maikai dagi Mari Lenaba Minister Department Sing Amadi Local MLA da Aiba Chirol Piduna Khanghanba Laikre Chingkhu Khulgi Miyamna Pamliba asigi ona tainabada lengak asina thabak tawrakpa tarabadi Miyamgi oiba akanba khongjang lakani haina Iboyaimana Cheksilwa thamlakli Aikoina han tawigano haibada lamdam masibu yamna thawoidaba amadi opposition gi kendra oi haina khanbi banara aikogi prajana law kholau suda tabidana mantri jayanta da khudraung kendra sida medical gidamakti line da district hospital sabi haibadana thamanga tru kendra hirang hawali aduga chahi ahum mari chingkhu gi praja singna lamdam masida film institute sabigano haibabudi hanana sagari da haiba leiba asiguma haribo hayase akoi kunjana kandem tawi mantri jayanta busu kandem tawi haina ngasi gi akoi sabana phongdok jari Election Commission of India na lepa matamgi matungina state asigi assembly constituency humpuda lairiba voters singi draft tauraba photo electoral roll ngasi phongkre ngasi dagi hauraga mathang tha October gi tang 19 ga mathoi fawba chathagadaba special summary revision 2018 gi manung chana voter enroll tauba laikhidraba voters singi ming lokthokpa amadi ming leiphamna chingbada lan kiba yawba sing chumthokna bagi khudong chaba piri Lakadoriba general election asida vote thadaba yabagi hak phanglaba miyoi singna maximum participation tobinaba chief electoral officer CEO Manipur PK Singh IAS na appeal tawrakli ngasi lamfel patalaiba CEO gi loisangda pangthokpa pawmi singa unabada PK Singh na
CEO gi website www.ceomanipur.nic.in gi khuthang da su mathang chahi Englishing ni taramapan gi January gi tang ama fawbada masagi chahi taraga nipan suragadaba miyoi singi online gi khuthang da electoral list da ming enroll toba yaragani Nakalamaromda lakadoriba Lok Sabha Mikhal asigi Assembly constituency humpumakta sijinaba haugadoriba voter verifiable paper audit trial machine asina chap chaba data puthokpada chauna mating oigani haiki inkhalakliba naharol singna masagi apamba mihut khanbagi khudong chaba phangnaba I am ready haiba mingthon piduna awareness campaign amasu ngasidagi haudoki campaign asigi manung channa television radio amadi pauchi singi kuthangda voter amagi phangpham thokpa hak singi matangda inkhalakliba naharol singda khanghanaba hotnagani Systematic voters education and electoral participation ki makhada chathagadaba campaign asibu chauna mai paknaba hotnabada lamdam asigi miyamna sawat piyu haina mahakna makhata ki Next 3 months or 6 months we'll be having a lot of events for voter awareness, for voter participation, for increasing their increasing the voting percentage. We have already done a lot of analysis and we are prepared to take the challenge head on. And my only request to media is that whenever we come to you for some help, please do cooperate with us. This is a very, very noble exercise wherein the very foundation of democracy, wherein every voter should get a chance to vote in a free and fair manner. The election should be totally controversy free and should be appreciated by all concerned. Schedule caste singi khudong chaba ningthina phanghanre haina hanagi minister ningthaujam biren amadi all Manipur schedule caste students union gi maikaidagi mari lenaba singi pukning chingsilakli ngasi lamfelda leiba ningthaujam biren gi yumda paumi singa unabada mahak na hai schedule caste singi damak center dagi thadarakpa senfam singi white paper ama puthokpagi mathau tai English singani tara taruktagi ngasi fawba post matric amadi pre matric scholarship phangba leitri loinana hana lairamba schedule caste ki khul nipan asigi mathakta atopa khul singbu center ki ayaba yaudana schedule caste ni haina lawshilaba tungda thabak changbagi reservation da asoiba akaiba kaya laklibasi akanba micheng changbi yuhaki Nakalamaromda Uripo Kangchup Road ki manung chana lairiba lambi gi saruk kaya fibam sokna lairiba asisu lengakna meeting changbinaba hanagi minister asina makhata ki Hojik 100 point roster aina soklisimas samapan yankhai mathoi digina ngasi phawbunungda chathar birakadabani whereas Manipur sarkar sina 200% uthok piraga hana 100% harambadigi 4 in the 54 da Selkas ki village nipan khakta da madugi reservation pirami toigumasung Kakching Moirang Hangana Singba Baro Sarkar ki ayab su logdana Selkas ni certificate pithok pirabanina 4 in the 54 or 100 point poster digi 200% roster hina lakandadi 54 104 154 254 da chimpi targadi mi chani da mi mari khak thaba hapasidi Kakching Selkas oire adigi Kakching hanuk Selkas oire aduga Moirang su oire Thanga su oire harak targadi Selkas ki benefici karai da mang khage 200% oi targadi akoi karamba matam da thab phangadurige Paumi Singa Unabadhuda Sarukyakiba All Manipur Schedule Caste Students Union ki President Angom Sundarjitna Schedule Caste Mahiroi Singi Pifam Thokpa Scholarship Pidabadagi Mahiroi Singh School Fees Thiba Ngamdadana Drop Tawa Yauna Rihaina Fongdoki Loinana MOBC na Paikibadagi Hana SC Khul Nipangi Oiba Pangthok Lamba Cultural Festival Yauna Tongan Tongan ba competition sing Tawkhidre Haina Pendaba Fongdoraki Loinana Mahiroi Singna Thengnariba Khudong Chadaba Sing Asigi Khanbiduna Athuba Matamda Micheng Changbiyu Haina Mahakna Makhatana Mari Lenaba Singi Pungning Chingsilakli Sahi khudingi hoigi schedule caste ke scholarship asi hanadi matam sana phangambani adubu handak MOBC na paiba matam asida akhoigi phangbam tokwe scholarship asi matam sana pibidre loinana satra sing phi thiba ngamdabagi awawa mayoknare tasengna satra drop tobo baw yawrabani sahi khudingi pangthokpa cultural meet khoi khun nipan schedule caste kun nipan asigi cultural meet asi sahi khudingi pangthoktuna lakpani adubu handakti MOBC da laiba matam sidadi khoi pangthokpa ngamdre Sahi khudingi hoigi schedule caste ke scholarship asi hanadi matam sana phangambani adubu handak MOBC na paiba matam asida akhoigi phangbam tokwe scholarship asi matam sana pibidre loinana satra sing phi thiba ngamdabagi awawa mayoknare tasengna satra drop tobo baw yawrabani sahi khudingi pangthokpa cultural meet
ꯑꯩꯈꯣꯏ ꯈꯨꯟ ꯅꯤꯄꯥꯟ ꯁꯦꯗꯨꯜ ꯀꯥꯁ ꯈꯨꯟ ꯅꯤꯄꯥꯟ ꯑꯁꯤꯒꯤ ꯀꯜꯆꯔꯦꯜ ꯃꯤꯠ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ MOBCꯗ ꯂꯩꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ Water Resources Minister Letpau Haukipna Kakching District Manung Chanba Hiyanglamgi Miyamna Haukiba Chahi Mari Romsida Ising Ichauna Amang Ata Thokhan Kibada Lengak na Mating Amata Pibidre Haina Maral Sirakiba Adu Lengaki Maikaidagidi Mari Lenaba DC Amadi SDO Singda Piki Haina Fongdorakli Ngasi Impact News ka akhanana unaba amada minister na hai center dagi ising ichau ga mari lenana miyam gi damag mateng pangnaba relief fund hek pirakpaga mahaki maikai dagi mari lenaba district singhi DC SDO amadi SDC singda sinaduna lakli Masigi mathakta kendra gi MLA sing masa masa yauhanduna saruk yahali adubu hauzik lenga ki mateng amata phangdre hairiba hiyanglam gi wakat asi athuba matamda yengshinduna thabak paikhat lagani haiki Ningsing Bayabadi Haukiba August ki tang taraga tareta Impact News na hiyanglamgi ising ichaugi matangda lamdam adugi miyamga unaruba matamda hiyanglamgi miyamna haukiba chahi mari romsida hiyanglamda ising ichauna maram oiraga manghan kiba law inkhol amadi nga farm kaya lenga ki maikaidagi mating amata panglakte hairakibani Apoina isi jauh mari lagi pada relief and disaster ki paisa se. 136 crore lakan da DC mamamda chencha ki wata dhaba. Loiti adigi dual bandi kondat pagi honorable MLA singa tanah rakan da paisa ki mateng amadi waudar piri suhan ba adum bato. Mai magi SDO na survey tawakan da chapchana adum government site ya. Khana PWL ramaso amuk pi Bishnupur district ki Kainau Thongthakta leiba Kaubru Haraubagi Thoramda Kaubru Harauba Lai Committee na nektuna sijinakiba light musical band party amasung sound gi awaiman gi pifam thokpa sel Lai Harauba loikiba tha mari helaba fawba ta pibidre haina band party adugi mihut wai noto na fongdorakli mahak na fongdorakpada Lai Haraubagi Thoram aduda light sound amadi band party gi punna sel lupa lishing Humbudra Mangaga Chatruk Tabani Hairi, Loinana Lai Haraubagi Mari Lenaba, Lup Singna Hiram Asigi Matang da Miching Changpina Pupning Chingsilakli. Notice State Singi Kwaidagi Yaifana Bathabak Toba Party di National People Party NPP Khaktani Haina Party Asidagi election Mai Paktuna Manipur gi Deputy Chief Minister Oiriba Yumnam Joy Kumar na haikre Wafamasi ngasi Imphal gi Kuki inda pangthokiba Laikhidraba Lok Sabha gi Speaker Oiramba PS Sangmagi Humbudraga Mathoi Suba Mapo Kumon gi Thoramga Mari Lenana NPP Manipur State Unit na Sinba Ningsing Thoram amada haikibani Mahakna Makhata na hai Achauba National Party Singna Thabak Amatobada Delhi gi High Command Ngairaga Leibagi Chatnabi Asina Miyam the Wahale Maru Oina Congress Amadi Sarkar Paiminariba BJP Haiba Party Ani Asina Kwaidagi High Command gi Wangaiba Party Oire Manipur gi Apunba Saktam Kaidanaba Party Asina Matam Pumbada Lepkigani Haiki Ngasigi Thauramadu Laikhidraba Lok Sabha gi Speaker Oiramba PS Sangmagi photo da Miyam na Laikatuna Ikai Khumnab Utki Delhi da leiba Mokoina Amba control to the rule to it. It's the same for BJP, for Congress, main Moriba. See, they the Koina Sason to Kumatana Kaito Kumatana Koi, pain the back, whatever, later in the day. At the Siga, Tantum no Tagadi, where are our high commands? NPP high command, we are the high commands. So not listen koi China koi high command. Universal Family Organization UFO Manipur gi Northeast Division Headquarter amangasi Imphal East ki Moirang Kampuda hangdokre Thauram asida organization asigi masaloishang singdagi lakpa thomi amadi luchingba singna sarukya ki
नुमित निनी चुपना चथगदबा चामगा कुंथ्रा माथोई सुबा लाइनिंग हन नाउरिया फुलोगी मपो कुमो निंगशिंग थौरम ngasi पैलेस कंपाउंड लैबा लमयान बशंगलेंदा हौदोखरे हाइरिबा थौरम असि लाइनिंग हन नाउरिया फुलो मेमोरियल चैरिटेबल ट्रस्ट अमदी अपोकपा मरुप अनीना खुदसमनदुना पांगथोखिबनी थौरम अदुदा अथोइबा मिथुंगलेनगी वारोल पीरदुना ऑल इंडिया रेडियो इम्फाल की डायरेक्टर दिलीप मयंगबमना लमयानबा नाउरिया फुलोना मतम अदुगी लिटरेचर अयाम्बा बेंगली वाहै सिजिनबा मतम अदुदा लाइनिंग हल फुलोना लोन्यान याउदना इरंबा अदु तमजनिंगाई नि हाइना फोंदोखी नाकालमरोमदा लमयानबा असिगी सैरेंग वारेंग खुदिंगमक मियामदा फंगहल्लु अपोकपा मरुप की अहल तरागा निथोइना पाइशिलगा थंबीगनु हाइनासु फोंदोखी चाहे चाही तरह खुदा खुदा कोई नहीं खाएगी बा धर्म ने नहीं खाएगी बा ब्रिटिश ने नहीं खाएगी बा मयाम सी नदी ऊदना मीगी मतौ तमगा इरंबा लिटरेचर तो लोइरे हजिति अखोई इसादा हंजन ने येंबा मनुंग चंगजलक पोत लाक्रे अदुदनी साइगी लाइनिंग हना चंगजल मिरमी बिसिसु मसी मई मिंगोन की पूबना ओइरोय अवायना ओइरोय हैदना ngasi khunai ga loinana haurakliba mirol singna lamyanba irabot ki punsi amasung wakhalon nainabagi tangai fadaba lei haina irabot celebration committee ki chairman dr moirangthem narana phongdorakli Manipur Lomi Lupna Sinduna ngasidagi hauraga September gi tang kuntra fauba thabum ama chupna pangthokadaba chamaga kungani thoi suba jananeta irabot memorial celebration kam All India Farmers Demand Day palan thoramgi Gandhi Memorial Hall da pangthokiba ngasi haudopagi thoramda Dr Narana Makhatana hai lamyanba irabot na Manipuri khunai amadi miyamgi hak kyauna tongan tongan ba hiram kayada yaifanaba hotnaramba luchingbani Mangonda piriba jananeta haiba mingthol asi lengak na piba mingthol natte mahakpu lengak na namduna underground tahan kibani thauramasi thabum ama chupna campaign amaga loinana chathagani haiki Framework Agreement si yang biu ko Purbanchal Pradesh semba irabon thengnam duga siga mari leina reim ngasi what is Framework Agreement kari yauri miyam asina kari mi painari Manipur ga pun saktam de kari singnari puna masi yengurga irabot ki pun si amasung maki balidan nauhong na naina bagi tangai phadaba lei Purbanchal Pradesh semam magadi madu konung silche da oigedaba official language ye Bengali na kari na oigiba yaba aikoi district amagi thakta haidharam ga dabadu irabon magi punsiga mantik na ghiya maki punsi si naina naina अनौब सक्तम थोरै अनौब थौना लिंजे तोंगान तोंगान बा लोल धर्म जाति कुसु खेना जरबसु पुन्ना खोइसि हिंगमिन्नगनि मियोइबगी हिंगबगी पुन्सि मगुन हापकने वासकसे लौबगी तंगाई फदि मदुगी परादुदि इराबोन तंबिरमी मनिंग तंबा मपुंग फाबा स्टेट अमा ओइदना ngasidi Manipur haina leiribasi irabot ki khudol ne haibada kariya naningai leiki Hauzik sanabagi pauda Konthozam Kendra Kangkhut Mangasuba Thongam Sajau Memorial Mix Kendra Wise Likam Knockout Kang Tournament ki semi final changkre ngasi Imphal East ki manung chana leiba Kongbo Makha Nandaibam Laikai da leiba Laikol gi Kangshang da sanakiba Kang Tournament asigi ahanba quarter final ki match amada Konthozam Kendra Kangkhut na Singjamai Kendra Kangkhut Bibu Panjil Taramapan Taramathoi da maithiba piram laga chatharakliba Kang Tournament asigi semi final changbangam ki Chathariba Kang Tournament asida Manipur gi tongan tongan ba kendra singtagi lakba Kangkhut taraga humdoina group mari thokna khaidoktuna league match singta akanba lamba taunari Works Minister Tongan Biswajit ki senthang makhada Ibudau Wangbrain Khana Chauba Kangkhut uche kona sinduna chathariba Kang Tournament asigi ani suba quarter final ki match amada Nambol Kendra Kangkhut amadi Oinam Kendra Kangkhut anina hayeng lamba taunaragani Kanglai Chess Academy na sinduna leptana chatharakpa kunrak suba under 15 Open Saturday and Sunday Rapid Chess Tournament 2018 lakliba September gitang nipan gi numidang wairam pung mari makhai tapa matamda pangthoklagani haina academy asina thadorakpa chirol amada khanghalakli Under 15 Boys State Level Inter School JN Hockey Tournament ki semi final match sing sanana basem saba loikre ngasi Kumalam Park AstroTurf da sanakiba tournament asigi ahanba match amada Charangpat High School Thaubalna
Signing Star Academy Bishnupur bu panjil ahum anida ahum ani shuba match dana Jai Hind High School Imphal East na yamna lakchana Hianglam High School Kakching bu panjil taramapan sinoda aduga ahum suba match dana Nongchup Imphal Sagol Tongba High School Imphal West na Signing Star Academy Bishnupur bu panjil nipan sinoda maithiba bibangam ki Department of Youth Affairs and Sports की मीटिंग मखादा चथरिबा हॉकी टूर्नामेंट असिगी हयेंग सानगदबा अहानबा सेमी फाइनल दा नोंगचुप इम्फाल सगोल तोंगबा हाई स्कूल इम्फाल वेस्ट अमसुंग हियांगलम हाई स्कूल कक्चिंगा अनि सुबा सेमी फाइनल दना जय हिंद हाई स्कूल इम्फाल ईस्ट अमदी साइनिंग स्टार एकेडमी बिष्णुपुर अनि न लंबा तौनरगनी Taramari Suba Men Juniors Sub Junior Boys Taranithoi Suba Women Junior Girls Sub Junior Girls Amadi Ahanba Under 15 Boys and Girls State Wrestling Championship Ngasidagi Pangthokpa Hokre Ngasi Kumalampak Indoor Stadium da Sanakiba Under 15 Girls 33 kg gi final da NSA gi Luwang Chanu Sofia Amadi Y Minakshi Anina gold amasung silver medal lobangam ki Under 15 girls 39 kg gi final dasu NSA gi TI Lingjel Thoibi amasung Luwang Chanu Linthoi Anina gold amasung silver medal lauki Chathariba State Championship asigi under 15 boys 38 kg da NSA gi sanaroi Gopin Mongjam Amadi and Bruce Lee Anina gold amasung silver medal aduga NSA gi and Napoleon Amadi RCC gi L Gautam Anina bronze medal amamam phangki Under 15 boys 44 kg dana RCC gi KH Ronit na gold NSA gi L Langam bana silver aduga RCC gi K Boinau na bronze medal lobangam ki Manipur Wrestling Association ki meeting makhada pangthok liba championship asida Manipur gi tongan tongan ba mafam sing dagi lakpa nupa macha wrestler humputaret amadi nupi macha wrestler kuntraga mathoi punna wrestler marfutaraga nipana magi kanglup singda athoi ahen tanari hayeng championship asigi makhata ba bout sing sanaragani Taramari Suba Men Juniors Sub Junior Boys Taranithoi Suba Women Junior Girls Sub Junior Girls Tamadi Ahanba Under 15 Boys and Girls State Wrestling Championship ngasidagi pangthokpa hokre ngasi Kumalampak Indoor Stadium da Manipur Wrestling Association sinduna pangthokpa hokiba championship asigi haudokpagi thauramda BJP Manipur Pradesh ki Secretary M Prafulo Nahai lamdam asigi haurakliba sanaroi kaya yokhatpa mathau tai masina malim gi thakta sanaba ngamgadaba sanaroi kaya atuba matamda puthokpa ngamduna miyamda uragani hairi hockey ki sul lere indoor stadium song lere football ki lere swimming ki lere cycling ki lere unamak jaga am sta ai lere ne na akoi ki Manipur ki players se matam khar ki matung de asuki mati khak wagna asuki mati chapal kani asuki mati Manipur ki natna har ki hoina swai na mati minjat burkani hai ka ya na se hazaba an hone na amu kana mu hazaba do hazaba sin ma matung de kana thori du ka hen jana hana hoda ma mata sin darkale Arabada bulletin asig headline samhana miyam da thamjage Artisan amasung craftsmen sing yokhatuna state asigi 10 million phagadhanabagi pandamda mite koba mission amang asi Governor Dr. Najma Heptullah amasung Chief Minister Nongthambam Birena launch tawkre India pumbada Prime Minister Narendra Modi na haudokiba India Post Payment Bank Manipur da sungasi Deputy Chief Minister Yumnam Joy Kumar na launch tawkre Mahiroi nupi macha amabu ikai khumnaba manghan bagi thodokta chenaba samuraudargi apujam tongdi sanangasi uripok cherak kota puthorakpada miyamna sibagi cherak piu haiduna irang hokre Imphal manungda makol ahoba silencer pipe amadi gas horn paliba sing asi khudaktagi phagatuna cherak piba hauragani haina MPCB gi chairman Laishram Radha Kishore na phongdokre
Khundrakpam Kendragi Chingkuda Film Institute amadi Film City Saba Yaroi Haidana Chingkugi Miyamna Wakat Khongcha Chatre Wakat Income Amasu Pangkre. Amasung State Asigi Assembly Constituency Humpuda Laiba Voters Singi Draft Photo Electoral Roll Nasi Pongkre October Gitang Kuntraga Mathoi Faubada Nauna Ning Chanba Ming Amadi Laifam Chungthokna Bagi Khudong Jaba Pi.